Asiba lamkoi usek taruk fumjin kre hairaga hangdok rubada atop usek oibiki wathok official ama kankhatna bahona bada forest department gi kalam masin thaikri umang wamang koksilakpagna aing asagi khal kai tharakpadi gi saithing phanglinga gi sera sida sa usek singbu ngakpi senbina ba laingakna lingkhatli ba forest department gi manungda aranba tawbu official sing kankhatlaga thamlabra haibigi wang hangnarakli sei sigi jun thada thawbal forest division gi manung chanba kaksing forest range ki makara forest bit amagi staff singna laikai gi miyoi kharadigi phaduna purakhiba asiba lamkoi usek taruk matamadugi bit officer mana phumjinana ba pukhibagi thawdo ama thoki usek taruk adu tashenamak phumjin khibra haibigi wahang lakna badagi team amana phumjili hariba mapamadura tawthoktuna yenglubada atop usek asibu usek taruk oirama thingki pauksi isna phangba pawamagi matukina usek taruk manghanbigi wathok adu kupsinanaba hotnabada atop usek taruk amamuk halaga pothorakhibagi wathok adugi matangda inquiry committee ama semduna range forest officer anina thijinbauki makhoi anigi report adu mari leinabasingda thagatkre haibigi pawdi phange dubu hairiba report adugi matangda lakhotkadaba thabak thoramsing amasum usek taruk onana phumlambagi wathok adu forest department manungda kankhatnaba kalam masin thayan khrabra haibigi wahang ama nauna hangnarakli usek taruk phumkhiba amadi atop usek taruk phangki haiba utnanaba honabada puna usek taragani thoi siba masum phumjinbagi case asi wildlife ka mari leinaba organization singna yamna maru oine launari hiramasigi matangna wildlife organization ama oiriba wildlife and biodiversity conservation committee manipur nasu mari leinaba singda wathok adugi asumba maram sing puthoknanaba khangalakhibre panmaya abadi ningtham thagi khamthing ingsilakpa matam laipak lana pairakpu usek makal mayam ama thawbal kaksing amasum Bisnupur district ki manung sana leiba pat singda sakta bahorok labani asiguma tanpham asida lanai miyoi kyana tanglaba miyoi bana amuk leige heba phangluroi daba lamkoi usek singasi sadong yona na ba park sana phawgi thabak sathari marakta forest department ki kangbuna check tawba lakpada pata amasum pat miyada usek phana na balang kaya marum thaklaga thanamba thengnabadagi phagatpasu lepalitribani lamlaki sa usek singasi nungsijaba miyoi kyana matam amadadi lang thakpa singasi pharaga warak watim torami adubu law and order na maram oiraga makhoina adugumba thaba adu tawbu yarakhidabadagi haujikti sadong yonabagi damak lamlaki sa usek phawa miyoi kyagi aphongwa thaba oirakli asigumba lona yadaba thabak singasida kana sinabagi amasum karigi damakta makhoibu pharoidaribano haibasida miyeng thamlaga phananabagi akhanaba thorang kaya marup lokhotbagi tangai phadaba lairi hairi Laimaram huwaroi singi khunja sing mayumda hanjinari senthok lambi laitabagi wana hori matam sana kuki ama sumaite ani gi marakta thokliba irang na maram oiraga yum thadoktuna relief camp lairuba laimaram huwaroi singi khunja yamba masa gi miyumda hanjele aduba mafam asida lamkoiba singi punpham oiduna maduna senthok lambi thiramba khul singi khunja singdi senthok lambi asi tatkibegi kangauna duna lehori koki gi khul singna question duna tariba maite gi khul oidiba waroi singasida puna yumnak mar furongi miyoi sahunga yankhai rom khundari lal asi lakraba matung makoi laimaram government high school hangba relief camp da matam sang lairakibani haujik phawa khul asi gi khunja sahunga taruk mayumda hanjinduna lainahori lemhauriba idp ni furo mamana makoi gi yum singaduna makoi bungak sheliba assam rifles amasum crpf ki personal sing leibana maram oiduna hongjindri loinana makoi gi masa sing exam lainaba yaubuna hongjindaba kharasu yauri khul asidigi laisomba lakshmi na pauksi sida hai nauna ani suba phs ki oina handaki december mari asida miyoi sanigi yankhai gatret yumda hongjili yumda hanjinba sibudi yamna nungaiba phawi adubo matam sangna lainarudraba yum oibana ati akai kyana pikthali masibu semjinana ba haiduna lenga ki mekeidigi lupa lising nifudi pirakhiba lairi adubo semjinana ba hona bada masina kona badi oidri lupa lising kunthraga mangana kablak pada suwali maram asina lairiba khunja singasi ayambana hana irang thoktrigai matamdadi laimaramgi waterfall yengba lakpa madi lamkoibe singaduda pocha yonduna senthok lambi oirami loinana singda kaduna aphangba manama sing osoi watona singba sing thiduna yonarami haujikti hairiba mayamasi su amata yatri maramaduna khunja sing asi kari sinpham paigadabano haibigi kangauna ba phibamda lairi amasum lenga ki mating nirakli khulasi Missing Yamna Libanati, Kulasiki Aquabida Sukuki, Kuls in the question Libana, Sento Lambi, Tina Bohona, but Awa Boy,
लेंगाकी मैकैदगी फिसाखोल खरा पिरक्तुना सेंथोक लंबी ओइनब सिलकपलै हाइरिबसिंग असिन इमुंग मनुंग पुनब होनबदा कोनब होइति अदुना लेंगाकी मैकैदगी हेना तेंगबांग पिहनिंगबिगी अपाम्ब लेखि खुल असिदगी निंगथौजम जोय कुमारना पाउसी सिदा हाय मतम सांगना युमदा लैरुद्राबा मतुंग हंजिनबा फंगबा असि यामना नुंगाय अदुबा अवाट अपा कयानदी पिकथालि सेंथोक लंबी असि फिबम चाना लैनदबा ngaktu ओइबना लेंगाकना पांगबेबा मतिंगनि पंगहनिंगबिगी अपाम्बले हौजिक फाउबगी ओइनदी ngak सेलिबा सिक्युरिटी सिंग असिदा अपेनबा पुइ खोलगी अकोइबा सिंगदा मकोइना ngak सेंदुना लैबना युमदा हंजिनबदा अकीबा लैति हाइकेनसु पाउसदा पल्ली ngамखैद चाइनाना अरोनब लनबन सरकली इंडिया की ngамखैद फुट लिसिंग तरागा मरी की सामा वांगब मफम चाइनाना अरोनब लनबन सजिलकली हाइबा सैटेलाइट इमेज तगी खंगमगमली बीजिंगना लुनजे बुराम अमसुम तिंग्रीद सेंगलकलीबा एयर बेस अहुम अदुदगी फाइटर जेट हेलीकॉप्टर अमदी स्पाई ड्रोन हुमद्रागनितु हेना लॉन्च तौबगी खुदोंग साबले वॉल स्ट्रीट जर्नल की रिपोर्ट अमन हाय का हेन इंब मफम अमदा चाइनाना अरोनब एयर बेस सेमगलकपना इंडिया दा साउना नुंगनांगबा पोखले संगाई फेस्टिवल याओरुबगी मरम MLA अनिना पिरकदबनी केसीपी इंटरनली डिस्प्लेस पर्सन की फंगफम तोप हक फंगदबगी मयोक्ता नवेंबर 10 जनरल स्ट्राइक तौबगा लोइना संगाई फेस्टिवल बॉयकॉट तौई हैना मियाम पुनमक्ता खनख्रब फावबदा थोंजू एसी की MLA TS बिसोरजन अमसुम नंबोल एसी की MLA TS बसंत कुमारना सरुक याखिबदुगी मरम पार्टी असिदा नुमित हुमनी की मनुंगदा खंगलकदबनी हाइना लोन थिंख्रब KCP MC प्रोग्रेसिव की इंफॉर्मेशन एंड पब्लिसिटी सेक्रेटरी महई खोंब मैतैन थदुरकपा चिरोल अमन हाइदि सियोल असिना मखातना हाई फेस्टिवल असिदा मनम कन्ना स्टॉल फमलुबसिंग सुमांग कुमै सनरुई आर्टिस्टिंग सु मसा नसा नसागी एक्सप्लेनेशन नुमित तरी नि फावगी मनुंग पार्टी द थमलकदबनी वखल तामिनगदबनी नत्रबदी वार्निंग तौदना थबक पैखलकनी सोशल मीडिया प्लेटफॉर्म सिंग कनागुम खरगी खौबुनाई ओइना वकत क्या KCP MC प्रोग्रेसिव थंगलै अमसुम मनिंग मयादा कोइना इनदुना मनिंग खोमलगा लेबाक निंगबा साबा सियलु फंगलबदी ओइनिंगबा ओइरगी हाइना हिंगलिबा सासिनबा मापुना थदोक पार्टी अमतदा थाजबा थंबिगनो हाइदि फिल्म फोरमना IDP सिंगी थमोय सोकदबा तौखिबा लैति फिल्म फोरम मणिपुर IDP सिंगी थमोय सोकदबा थबक तौखिबा लैति हाइना फिल्म फोरम मणिपुर की सेक्रेटरी के रोनेल चंद्र मैथेन थदोरकपा चिरोल अमना फोंदोरकली सियोल असिना हाय नवेंबर की अरोइब सयोल पांगथोखिबा मणिपुर संगाई फेस्टिवल 2025 की मनुंगसना संगाई फिल्म फेस्टिवल 2025 पांगथोखिबदु फिल्म फोरम मणिपुर सिंखिबा लैति मणिपुर लेंगा की डिपार्टमेंट ऑफ आर्ट एंड कल्चर की मखाद लेबा मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS ना पांगथोखिबनी लेबा की इहो अमदी IDP सिंग अवाबद सरुक याब ओइना हंदक की प्रोग्राम अमता पांगथोखिति मरम अदुना लेबा की थौगाई पुरिबि सिंगना मियाम फिल्म फोरम बु लान उहनबिगनो हाइदि इजैरोंग खुंजा सिंग IDP सिंग द साना थनबा मतिंग पांगलख्रे क्रिस्टियन अमसुम हिंदू लाइनिंग येलो फ्रूट सिंग लापथोकनखिबनी सिरै लमदम असिदा लैरिबि येलो फ्रूट सिंग असि ई मरीनी अखोय अमतनी हाइबगी वखलोंदा नोने डिस्ट्रिक्ट की हाउसोंग सब डिवीजन की मनुंगसना लैबा इजैरोंग खुंजा सिंगना ngasi लंबोय खोंनांग कोंकाइथेल वकत मिफम चथरिबा IDP सिंगदा मखोयगी खुलदा फंगबा चाना थनबा पोलम क्या पुरक्तुना मतिंग पांख्रे थौरम अदुगा मरी लैनना इजैरोंग कुलगी चेयरमैन सिरै बेरिम तकना हाइखिबदा ngaliंगे मतमदरि सिंग अमसुम तमनी की मरक्त मसिन मना ओइबी अफबा मरी दु लैनरखिबनी अदुबो क्रिस्टियन अमसुम हिंदू लाइनिंग चतपदगी सिंग तमनी की मरी द अहोंग लाक्तुना लपथोकनरखिबनी अदुबो वारबा मतमदा अखोय मसेल अमना अमबु मतिंग पांगनबा हाइबसिकी वखलोंदा मखोयगी खुलदा फंगबा मना मसिंग असि IDP सिंगी दमक्ता पुरखिबनी हाइना फोंदोखि थौरम अदुगा मरी लैनर चुचामपुर मैते यूनाइटेड कमिटी की कन्वेनर बालेसोन फोंदोखिबदा लैरोंग खुलगी इनपुई फुरुप सिंगना IDP सिंगना वारबा मतम असिदा साना थकनबा पोलम कया पुरक्तुना मतिंग पांगलिबा सिगिदमक्ता थगतबा फोंदोखि मखातानसु ई मरी ओइरिबा अखोय मसेलगी मरक्ता हेना अफबा तुंग कोइबा मरी अमा पुरकपा ओइरसनु हाइना फोंदोखि थौरम अदुर सरुक याखिबा कोकोमीगी कन्वेनर अथौबना हाइखिबदा ngasi नोने डिस्ट्रिक्ट की हाउसोंग सब डिवीजन की मनुंगसना लैबा इजैरोंग खुलगी खुंजा सिंग येलो फ्रूट सिंग अमतनी हाइबगी वखलोंदा IDP सिंग दमक साना थकनबा पोलम क्या पुरकली बसिना अखोय मसेलगी मरी हेना सिन हले लैमिनरी बि येलो फ्रूट सिंग वारबा मतमदा अमना मबु
Mating pangnabana nungsi chanabagi mari hena session mangamribani mamangna none amasum Tamenglong district singning khaibagi awabadagi awaba mayuknari bukulgi miyoisingda tampaklamgi miyoising chatuna mating pangki ngasina amuk irangna maram oiraga awaba nanglaba ITP singda Ipui Furuki Mioising Latuna Mating Panglab Asimak Tagata Pungtokli. Inpui Furuki Mioising na Purakliba Sana Pulam Singasi, Tuan Mapam the Lady ITP Singda, Saramatu Oirabus Saminanaba, Honaganaki. December 3 Pawagi Manung the passenger Singi Bara Handokinaba Ministry na Indigora country. Indigogi flight si cancel tawkhibadagi asawa crisis ama mayoknari pa sigamari leina Bharat Sarkar ki Ministry of Civil Aviation ki paikaidagi cancel tawkhrabi Indigogi flight singi passenger singi bara December 3 ki numidang pung 9 phawgi manungda handokhinaba akanba warning tawkhri Ministry ki maikaidagi makhatana hairibana flight cancellation maram oiraga travel plan effect toraba passenger singi rescheduling charge laudana bakhankri kariguma ministry na haribi wapam asi thabak to onthokta tarabadi madugi sab action lakhakani flight cancel tawkhibana passenger singi haujuk phawba phangma ngamdana leiriba luggage singa du supung ni fuga ni pan gi manungda indigo gi maikei digi thindok passenger singi residence natragana makoina khallaba address adu da yahona basu warning tawkhri loina airlines gi maikei digi hiramasi gi matang na passenger singa communicate tawduna karama matamda luggage singa du makoida yahongada gi haibadu sabsana khangadabani darkar leirabadi haujuk leiriba passenger right regulation gi makada compensation pigadabani indigo gi maikei digi dedicated passenger support amasum relief facilities sel hangdoktuna passenger singa thiengnariba khudong sadaba singa du kokhananaba honagadabani passenger gi right adu sabsana ngakna satnaba su honagadabani haidi Indigo ki flight ayamba cancel tawkhibadigi atop flight singi bara sang ka hena wangkhalak libasi government ki maikaidigi covid pandemic matungda ihan hanbo oina bara gi sang ama laptop tuna airline sing hairi pasang asidigi hena wangkhatanaba akanba warning tawkhri ministry na khangan khibasi gi matungin indigo gi maikaidigi su cancel tawkhraba flight singi ticket ki fear handolagani haina laktokre loinana indigo gi maikaidigi khudong sadaba kharagi damak flight cancel tawkhibadigi passenger singna khudong sadaba kya mayuknari ba adugi damak indigo gi maikaidigi apology tawri amasum pilot ki award pa leibidigi hairibu khudong sadaba singa si mayuknakhibani atuba matamda mahoksagum indigo gi normal flight makhatana sathanaba thorang tawri hanisu phongdorakli Amarom the Indigo gi flight sing cancel tawkhibasina tuan ba route sing da pairiba flight sing gi mamalsi ka hena wangkhalakpana passenger sing da awaba kya mayuknarakpadigi Ministry of Civil Aviation gi maikaidigi masigi regulatory power adu sejinaduna effect toriba route sing da sanaba baragi sangdigi hena laudana ba khankhri maram sadana airlines kharana baragi sang wangkhalakdibasi ministry gi maikaidigi yamna hakshin lawi maram aduna ministry gi maikaidigi hauji scrap toriba Pier cap asi airlines khudimang ngang satna bo honagadabani hairiba pier cap asi hausuk lairiba phiba masi mapung phana phagalaktriba phawbu satnagadabani ministry gi maikei gi hiramasi gi matang da skupna yengsin kigani karigumba directive asi ngangna sataba tarabadi mathau tabe action sing lokhakani maraksida ministry gi maikei gi indigo da athupa matamda crisis asi solve tawna ba khan khriari sorepa na awaw phongdorakli sorepa gi people's revolutionary party gi Pathau Bisnupur district ki Moirang subdivision ki manung sanba Saidel Mangjindagi Laisram Lemba Elai Samba Saikun Apokpa El Staranjan amasum Apokpai Laisram Ongbi Ebelai mana masagi anaba mana maram oidun December 3 da lekhitiri haina Sorepagi Publicity and Organization Secretary El Yaiphabina Thadorakpa Chirolaman Hairi Solasna Makhatana Hairibana Laikhidraba Pathau Sambana Hinglingai Matamda Laibaki Ning Tamangam Khingaknabigi Lanphamda Saunam Saruk Yaranki Magna Sorepagi People's Revolutionary Army PRA gi Lanmi ama oina lupki satna kanglon ngang asumba thabak kya taranki Pathau Sambana Laikhidaba Sorepa Masigi Lanmi Sangno PRA gi Mangjaba Madi Asab Awatpa ma oidun lehragani Pathau Samba Laikhidabana Sorepana Awang Patak Ikai Kumnabu Utpagaloidana Awaba Fungroksari Loidana Ningtam Yo Lanmi Lemba Elai Sambana Laikhidabada Awaba Nanghoriba Imung Munungi Awaba Su Sorepana Saru Yari Heraklenesu Paus the Makhatari Urkul district ka hena ingbadigi untari Housing Ningtam Thama Tamasita Manipur Urkul district ingbigi sang nomo nomagi henkalakpadigi ayuki matamda untari ngase ayuk phawbur urkul district ingbagi sang asi Celsius taruk oiki hari
Say khudingi yengbada handak ningtham tha asida Urkhol district ingbagi sa hingalakli ingbadagi mapam adugi miyamna awaba mayukna ba hawre hari Indian Meteorological Department ki report matungina Manipur, Nagaland, Meghalaya, Assam, Mizoram, Tripura, Himachal Pradesh amasum Orissa lakliba numit nini asida laisin kungna thaba madi miyamna ingbagi awaba mayukna gani weather report asigi matungina Haryana Chandigarh, Delhi, Jharkhand, Orissa amasum Punjab ngasi ka hen ingwigi phibam da laigani hairen su paus na mukhatari English singaniga kunga taruki academic census tagi school gi admission process ta drug free affidavit ki thorang paikhatna ba honagadabani MSF Lamdam masidigi mayai kaba drugs sing mapung phana muthanabagi saruk amu oina lakliba English singaniga kunga taruki anauba academic session digi school gi admission process ta drug free affidavit ki thorang paikhatna ba honagadabani haina ngasi kwa kaithil thanaujam laikai da leiba Manipuri Student Federation MSF head office ta pangthokiba pawgi mifam amada MSF ki drug affairs secretary Salam Fernandez maitai na phongdokhibani mana makhata na hai tunglam satki damak lamdam asiki inkhalakli naha amasu mahiroi singbu mayai kaba drug tagi lapthokna ba khara makhai kalhauna ba madi masa mawong phaba khunai ma semgatna bi wakhalon Manipuri mahiroi singi apun malup MSF hawkhibi English singaniga kungi October 19 da aikhoi mayai kaba drug thadoklasi haiba a drug use prevention campaign ama hawdoktuna ngasi phaw masigi makhada tuan ba awareness program thabak thoram slogan lauduna protest athakiba competition sinba seminar disclose na singba kya pangthoktuna mari sangsinduna lakli masigi mathakli school gi syllabus ta drug use prevention ga mari lainana hiram saruk sing yahona na mani mahiroi sing gi damak mahiroi amakaki individual basis natragana mahiroi kanglup group basis khaidolaga makhoi bu asumba lambi da khong thangna ba counseling pina ba educational psychologist hapna ba su hona duna lakli hairin su paus ta makhata na pali Tentang sum na miyam na thamjage duga hausi ko inadi miyam paus matang sa lusinjarage masu makhata ba anau ba update miyam punang ngai mina sena channel si ki maikiri gi myang pham da makhata na thamjari makhata ba anau ba update miyam punang ngai mina si